ꯃꯌꯥꯝ ꯋꯥꯍꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ 2022ꯒꯤ ꯒꯣꯗꯐꯥꯗꯔ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯣꯍꯟ ꯔꯥꯖꯥ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯁꯨ ꯃꯣꯍꯟ ꯔꯥꯖꯥ ꯗꯥꯏꯂꯣꯛ ꯂꯛꯁꯃꯤ ꯚꯨꯄꯜ ꯐꯤꯂꯝ ꯑꯁꯤ ꯂꯨꯁꯤꯐꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯅ ꯁꯨꯄꯔꯁ꯭ꯇꯥꯔ ꯆꯤꯔꯟꯖꯤꯕꯤ ꯁꯜꯃꯥꯟ ꯈꯥꯟ ꯅꯌꯟꯊꯥꯔꯥ ꯁꯇ꯭ꯌꯗꯦꯕ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯁꯟ ꯊ꯭ꯔꯤꯂꯔ ꯃꯨꯚꯤ ꯑꯃꯅꯤ ꯃꯌꯥꯝ ꯐꯔꯦ ꯃꯨꯚꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯥꯟꯁꯇ ꯂꯩꯕ ꯏꯟꯇꯔꯄꯣꯜꯒꯤ ꯑꯣꯐꯤꯁ ꯑꯃꯗ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯖꯨꯅꯤꯌꯔꯗ ꯄꯤꯊꯣꯛꯑꯝꯃꯤ ꯃꯈꯥ ꯇꯥꯕ ꯖꯨꯅꯤꯌꯔ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯦꯕ꯭ꯔꯥꯍꯥꯝ ꯈꯨꯔꯤꯁꯤ ꯍꯥꯏꯕꯁꯦ ꯊꯤꯕ ꯌꯥꯕ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯅꯍꯥꯛꯅ ꯊꯤꯕ ꯃꯇꯝꯗ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯒꯣꯗ ꯐꯥꯗꯔ ꯍꯥꯏꯅꯁꯨ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯁꯤꯟ ꯑꯃꯗꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯂꯩꯕ ꯒꯣꯕꯔꯙꯟ ꯍꯥꯏꯔꯤꯕ ꯖꯔꯅꯦꯂꯤꯁ ꯑꯁꯤꯅ ꯃꯌꯥꯝꯗ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯊꯥꯔꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯃꯣꯠꯄꯁꯤꯡꯁꯤꯕꯨ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ CM ꯑꯣꯏꯔꯝꯕ ꯄꯗꯃꯥꯀꯥꯟ ꯔꯦꯗꯤ ꯑꯦꯂꯤꯌꯥꯁ PKR ꯁꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯍꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯁꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯍꯥꯏꯕꯗꯤ ꯖꯟ ꯖꯥꯒ꯭ꯔꯨꯇꯤ ꯄꯥꯔꯇꯤꯒꯤ ꯃꯤꯀꯣꯛ ꯑꯃꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯁꯤꯡꯅ ꯐꯝꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯂꯧ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯏ CM ꯁꯤꯔꯕꯅꯤꯅ ꯗꯤꯄꯨꯇꯤ CM ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯅꯥꯔꯥꯌꯟ ꯕꯔꯃꯥ ꯑꯁꯤ ꯃꯍꯥꯛꯅ CM ꯑꯣꯏꯕꯗꯣ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ CM ꯑꯣꯏꯕꯁꯦ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯒꯤ ꯋꯥꯀꯔ ꯀꯌꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯊꯥꯗꯨꯅ ꯔꯥꯏꯑꯣꯠ ꯀꯌꯥ ꯊꯣꯛꯍꯜꯂꯛꯏ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯔꯤꯕ ꯒꯣꯕꯔꯙꯣꯅꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯃꯗꯤ PKR ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯟꯗꯦꯝ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁ꯭ꯇ꯭ꯔꯤꯝ ꯑꯗꯨꯅ ꯉꯥꯡꯗꯨꯅ ꯁꯨꯃꯛꯂꯩ ꯗꯤꯄꯨꯇꯤ CM ꯑꯣꯏꯔꯤꯕ ꯅꯥꯔꯥꯌꯟ ꯕꯔꯃꯥꯅ TV ꯆꯦꯅꯦꯜ ꯑꯃꯒꯤ ꯍꯦꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯔꯥꯏꯑꯣꯠꯁꯤꯡ ꯑꯗꯣ TVꯗ ꯎꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ TV ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯍꯦꯠ ꯑꯣꯏꯔꯤꯕ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯔꯗꯥꯔꯗ ꯑꯇꯩ ꯄꯥꯎ ꯂꯦꯞꯈꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯍꯥꯟꯅ ꯊꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯔꯗꯥꯔꯅꯗꯤ ꯌꯥꯖꯗꯦ ꯃꯔꯝꯗꯤ ꯃꯁꯤ ꯎꯠꯂꯨ ꯇꯥꯔꯒꯗꯤ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔ ꯑꯃꯁꯨꯡ TRP ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯦꯅꯦꯜ ꯑꯗꯨꯗ ꯔꯥꯏꯑꯣꯠꯁꯤꯡ ꯑꯗꯣ ꯊꯥꯕ ꯇꯥꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯤꯄꯨꯇꯤ CMꯗ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯒꯤ ꯅꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯁꯤꯕ ꯃꯤꯁꯨ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯍꯜꯂꯕ꯭ꯔꯥ ꯅꯪꯅ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕꯗ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯆꯩꯔꯛꯏ ꯅꯪꯒꯤ ꯅꯄꯥ ꯁꯤꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯁꯥꯟꯅꯈꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯧꯔꯥ ꯍꯥꯏꯗꯨꯅ ꯕꯔꯃꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯔꯤꯄꯣꯔꯇꯔꯁꯤꯡꯗ CM ꯁꯤꯈꯤꯕꯁꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯈꯤꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛꯀꯤ ꯑꯥत्माꯁꯦ ꯁꯥꯟꯇꯤ ꯐꯪꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯣꯏꯇꯥꯔꯒꯁꯨ ꯗꯤꯄꯨꯇꯤ CM ꯕꯔꯃꯥꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯑꯗꯨꯒ ꯅꯥꯏꯗꯨꯒꯤ ꯃꯁꯦꯟ ꯅꯨꯄꯥꯒꯤ ꯀꯔꯣꯔ 100ꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯣꯏ ꯇꯧꯒꯗꯕꯗꯣ PKR ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯝꯅ ꯇꯧꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯕꯔꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯆꯦꯗꯨꯗꯤ ꯅꯍꯥꯟꯅ ꯁꯣꯏ ꯇꯧꯗꯨꯅ ꯑꯩꯅ ꯄꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯥꯏꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯛꯏ ꯑꯗꯨꯕꯨ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯥꯏꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯌꯥꯈꯤ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯅꯦꯝꯊꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯔꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯏꯐꯤꯁꯤ ꯃꯩ ꯊꯥꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯀꯣꯛ ꯊꯥꯗꯣꯛꯑꯣ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯅꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯏꯐꯤꯁꯤ ꯊꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ CM ꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯔꯃꯥꯅ SCPꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯥꯊꯤ ꯆꯥꯔꯖ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯇꯧꯕ ꯂꯥꯊꯤ ꯆꯥꯔꯖꯅꯤ ꯒꯣꯕꯔꯙꯟꯅ ꯍꯥꯏꯔꯛꯏ CM ꯑꯣꯏꯕ ꯌꯥꯕꯁꯦ ꯃꯤ ꯈꯔ ꯂꯩ ꯃꯗꯨꯗꯤ ꯖꯦꯗꯦꯕ ꯗꯥꯁ ꯍꯥꯏꯔꯤꯕꯁꯤ CM ꯑꯣꯏꯔꯕ PKRꯒꯤ ꯃꯁꯦꯟ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯝꯕꯗꯤ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯑꯃꯁꯨꯡ ꯍꯋꯥꯂꯥ ꯁ꯭ꯀꯦꯝꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ CM ꯑꯣꯏꯕ ꯌꯥꯕ ꯑꯅꯤꯁꯨꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯠꯇꯄ꯭ꯔꯤꯌꯥ ꯍꯥꯏꯕꯗꯤ CM ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯄꯣꯂꯤꯇꯤꯛꯁꯇ ꯁꯨꯡꯌꯥꯎ ꯌꯥꯎꯖꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ CM ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯕ ꯃꯤꯔꯦꯞ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯕꯗꯤ CM ꯑꯣꯏꯕ ꯌꯥꯕꯁꯤꯅ ꯕ꯭ꯔꯍ꯭ꯃ ꯇꯦꯖ ꯍꯥꯏꯕꯅꯤ ꯕ꯭ꯔꯍ꯭ꯃ ꯇꯦꯖꯒꯤ ꯃꯔꯝꯗ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯅꯤ ꯁꯇ꯭ꯔꯄ꯭ꯔꯤꯌꯥꯒꯤ ꯅꯨꯄꯥ ꯖꯦꯗꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯗ꯭ꯔꯒ ꯂꯣꯠ ꯀꯌꯥꯒ ꯁꯪꯒ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ CMꯒꯤꯁꯨ ꯃꯆꯥꯅꯨꯄꯤ 2 ꯁꯨꯕꯅꯤ
ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯁꯥꯗꯨꯅ ꯂꯩꯔꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯃꯍꯥꯛꯇꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ CMPKRꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯣꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯁꯇ꯭ꯌꯄ꯭ꯔꯤꯌꯥꯅ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯔꯍ꯭ꯃ ꯂꯥꯛꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯅꯥꯔꯥꯌꯟꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯤꯡꯕ ꯉꯝꯗꯣꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯥꯅꯕ ꯌꯦꯡꯉꯒꯦ ꯍꯥꯏꯗꯨꯅ ꯅꯥꯔꯥꯌꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯁꯇ꯭ꯌꯄ꯭ꯔꯤꯌꯥ ꯑꯃꯁꯨꯡ ꯕ꯭ꯔꯍ꯭ꯃꯁꯦ ꯌꯥꯅꯗꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤ ꯖꯔꯅꯦꯂꯤꯁ ꯒꯣꯕꯔꯗꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯕ꯭ꯔꯍ꯭ꯃ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯔꯇꯤꯁꯤꯗ ꯂꯥꯛꯇꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯗꯨꯕꯥꯏꯗ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯗꯣꯟ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯔꯤꯁꯔꯆ ꯇꯧꯕꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯔꯤꯕꯅꯤꯅ ꯌꯥꯝꯅ ꯖꯥꯊꯤꯕ ꯒꯦꯡꯁꯇꯔ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯕꯦꯕꯥꯔ ꯎꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯕ꯭ꯔꯍ꯭ꯃꯁꯤ ꯀꯔꯝꯅ ꯊꯤꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯥꯔꯥꯌꯟꯅ ꯈꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ACPꯗ ꯄꯥꯎ ꯄꯤꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯑꯃꯇ ꯆꯠꯄ ꯌꯥꯔꯣꯏ ꯃꯁꯤ ꯄ꯭ꯔꯣꯇꯣꯀꯣꯜꯅꯤ ꯍꯥꯏꯗꯨꯅ ꯊꯤꯡꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯕ꯭ꯔꯍ꯭ꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ACPꯗꯨꯅ ꯊꯤꯡꯉꯒ ꯃꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯍ꯭ꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯒꯁꯨ ꯈꯣꯡꯅꯗꯤ ꯆꯠꯄ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯈꯣꯡꯅ ꯃꯊꯧ ꯃꯉꯣꯝ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯅꯥꯔꯥꯌꯟꯅꯁꯨ ꯁꯇ꯭ꯌꯄ꯭ꯔꯤꯌꯥꯗ ꯑꯩꯅꯗꯤ ꯐꯅ ꯌꯥꯝꯅ ꯊꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯁꯇ꯭ꯌꯄ꯭ꯔꯤꯌꯥꯗ ꯇꯝꯃꯤ ꯕ꯭ꯔꯍ꯭ꯃꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕ꯭ꯔꯍ꯭ꯃꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯤꯁꯛ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯥꯔꯥꯌꯟ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯄꯨꯡꯉꯛ ꯉꯛꯈꯤ ꯕ꯭ꯔꯍ꯭ꯃꯅ CMꯗ ꯂꯩ ꯀꯠꯂꯕ ꯃꯇꯨꯡꯗ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕ꯭ꯔꯍ꯭ꯃ ꯃꯁꯥꯃꯛꯁꯤ CMPKRꯒꯤ ꯂꯣꯟꯅꯕꯤꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯃꯥꯖꯒꯤ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯇ꯭ꯌꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯁꯇ꯭ꯌꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯒꯤ ꯃꯔꯝꯁꯤꯁꯨ ꯋꯥꯔꯤ ꯃꯈꯥꯗ ꯈꯪꯉꯛꯈꯤꯒꯅꯤ ꯅꯥꯔꯥꯌꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯍ꯭ꯃꯗ ꯃꯊꯪꯒꯤ CM ꯑꯁꯦ ꯑꯩꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯄꯣꯔꯠ ꯇꯧ ꯍꯥꯏꯗꯨꯅꯁꯨ ꯕ꯭ꯔꯍ꯭ꯃꯗ ꯍꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯍ꯭ꯃꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯋꯥꯔꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤ ꯕ꯭ꯔꯍ꯭ꯃ ꯑꯁꯤ PKRꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯒꯁꯨ PKRꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯀꯅꯥꯅ ꯃꯩ ꯊꯥꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕ꯭ꯔꯍ꯭ꯃꯅ ꯑꯩꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅꯗꯤ ꯆꯣꯡꯊꯣꯛꯈꯤꯗꯦ ꯑꯗꯨꯒ ꯁꯇ꯭ꯌꯄ꯭ꯔꯤꯌꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯗ ꯊꯥꯍꯟꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯖꯦꯅ ꯌꯥꯝꯅ ꯐꯕ ꯁꯥꯔꯗꯨꯅ ꯁꯇ꯭ꯌꯄ꯭ꯔꯤꯌꯥꯗ ꯊꯥꯍꯟꯁꯤ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯄ꯭ꯔꯤꯌꯥꯅ ꯕ꯭ꯔꯍ꯭ꯃ ꯂꯩꯅ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯈꯤ ꯕ꯭ꯔꯍ꯭ꯃꯅ ꯆꯠꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪꯒꯤ ꯅꯄꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯅ ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯈꯟꯒꯅꯨ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯒꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯦꯝꯖꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯀꯩꯗꯧꯉꯩꯗꯁꯨ ꯅꯪꯅ ꯃꯉꯣꯟꯗ ꯅꯪꯒꯤ ꯔꯥꯏꯠ ꯑꯗꯣ ꯑꯃꯠꯇ ꯍꯥꯏꯔꯨꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗꯨꯅ ꯇꯝꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯁꯤꯟ ꯑꯃꯗꯅ JJP ꯄꯥꯔꯇꯤꯅ ꯄꯩꯁꯥ ꯀꯥ ꯍꯦꯟꯅ ꯄꯥꯏꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯊꯪꯒꯤ CM ꯑꯁꯤ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯈꯤꯕ ꯌꯥꯔꯦ ꯍꯥꯏꯔꯗꯨꯅ ꯖꯌꯗꯦꯕꯅ ꯅꯥꯔꯥꯌꯟꯕꯨ ꯄꯨꯗꯨꯅ ꯃꯨꯝꯕꯥꯏꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯂꯣꯔꯗ ꯂꯨꯀꯥꯁꯀ ꯎꯅꯍꯜꯂꯗꯨꯅ ꯃꯈꯣꯏꯅ ꯂꯨꯀꯥꯁꯇꯒꯤ ꯐꯟ ꯂꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯨꯀꯥꯁꯁꯤ ꯏꯟꯗꯤꯌꯥꯗ ꯂꯩꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯑꯣꯄꯔꯦꯠ ꯇꯧꯕꯅ ꯑꯕꯗꯨꯜꯅ ꯇꯧꯕꯅꯤ ꯅꯥꯔꯥꯌꯟꯅꯗꯤ ꯗ꯭ꯔꯒ ꯂꯣꯗꯒꯤ ꯄꯩꯁꯥ ꯂꯧꯕꯗꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯖꯌꯗꯦꯕꯅ ꯀꯔꯤꯒꯨꯝꯕ ꯑꯣꯄꯣꯖꯤꯁꯟꯅ ꯄꯋꯥꯔ ꯄꯥꯏꯈꯤ ꯇꯥꯔꯒꯗꯤ ꯀꯦꯁ ꯀꯌꯥ ꯍꯥꯡꯗꯣꯔꯛꯀꯅꯤ ꯃꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯅꯪ ꯖꯦꯜ ꯆꯪꯕ ꯌꯥꯏ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯗ꯭ꯔꯒ ꯂꯣꯗꯇꯒꯤ ꯄꯩꯁꯥ ꯂꯧꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯕꯗꯨꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ 750 ꯀꯔꯣꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯕꯗꯨꯜꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯥꯟꯅꯗꯣꯔꯤꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯒ ꯂꯂꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯂꯂꯣꯟꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯗ꯭ꯔꯒꯀꯤ ꯐꯦꯛꯇꯔꯤꯁꯨ ꯍꯥꯡꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯗꯤꯜ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯖꯌꯗꯦꯕ ꯑꯃꯁꯨꯡ ꯅꯥꯔꯥꯌꯟ ꯄ꯭ꯂꯦꯟꯗ ꯇꯣꯡꯉꯛꯄꯃꯇꯝꯗ ꯅꯥꯔꯥꯌꯟꯅ CM ꯑꯁꯤ ꯑꯩ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯖꯌꯗꯦꯕꯅ CM ꯑꯁꯦ ꯑꯩꯅ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯇꯧꯔꯤꯕꯁꯦ ꯇꯟꯖꯥꯗꯨꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯂꯥꯛꯇꯨꯅ PKR ꯑꯃꯁꯨꯡ ꯖꯌꯗꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯇꯥꯡ ꯑꯁꯤꯗ PKRꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯗ ꯅꯪꯅ ꯇꯧꯔꯤꯕ ꯅꯠꯇꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯌꯗꯦꯕꯅ ꯍꯥꯏꯔꯛꯏ
पार्टी से नंग थमोई चेंगना चलाइबा तारगसु पैसा संगी पैसा मैम सिंगदो मसिदगिनि हाइदुना महाना वरी छनसलगा महाना पीकेआर गी इनहेलर दुगी मुहुत्ता चप मानबा हु याव इनहेलर मसिंतोई हानगी सीएम ओरंबा पीकेआर अगी कुपोदसु अइना इनहेलर द हु हापतुना महाकु हातपनि हाइदुना हारपदगिदि नारायण सु पाकलतुना सीएम अदु जेदेवना ओइगे हाबदु यारनि हाइदुना हारि अदुगा पार्टीना यादगदि हाइदुना नारायण हंगबा मतमदा नंग नसामगना सीएम असे जेदेव मसामक ओहेनगनि हाइदुना नहांगना हाइतरगदि यागनि हाइदुना जेदेवना नारायण बु किहंदुना सीएम ओइबदो जेदेवना ओइगनि हाबदु यानखि सोमनाकंदना गोवर्धन महाकी स्ट्रीम मदुदा सीएम मुनबा मयाम मरक्सिदा हौजिति ब्रह्माना करि खले हाबदो मदुने दरकार ओइरिबसि पार्टीदा पैसा मयाम असे ब्रह्माना एमएम हारिबा कंपनी असिदगी फंड लौथबनि अदुगा एमएम हारिबा कंपनी सिगा ब्रह्मा करि मरि लेनि हाबसे कनामतनसु खंगदि हादुना श्रीमदुदा हाइबा मतमदा ब्रह्मागी मिसिंगना सावतुना माना ngaibwa wathi warem se karino haiduna ब्रह्मादा हारि ब्रह्माना यामना चमना हारि महाकी मियेंगदा अखोगी समाज से करम मोंगदा लेरिमनो हाइबदो महाना हाइबगी वानी सात्र मोइना नखोइसु महाना ngangiba se तारतुना समाज से करम फिवमदा लेरि हाइबदो नखोइना ऑब्जर्व तौगदबनी तंजादुदा ब्रह्मागी मनाक्ता महाकी मि लाक्तुना नरसिम्हा रेड्डीना फोन तौरि अदुगा जेसे सीएम ओहेनगे हाइदुना पार्टी मिसिंगना कनबा लोइरे हाइदुना पावदु तम्मी ब्रह्मादी करिसु मोंग हादना मसी वासे अदि हाना खंगलबनी करिसु कायदु हाइदुना महाक मोंग हादना हौगलई ब्रह्माना मफम अदुदा ऑर्फानेज अमा चलाइबनी ऑर्फानेज अदुदा लेरिबा अंगांसिंग अदुदा महाना पुंगा वरी लिबि अदुगा मतम अमदा वरी अदुदा महाना लेरि मतम अमदा लेबा अमा लेरमि लेबा अदुना निथौम पाली लेबा अदुदा लाइबक थिबदगिदि हिंचाबा अमा चंगे हाइदुना महाना अंगांसिंग अदुदा वरी लि सोमलाकंददी सत्य अमसुंग जेदेव वरी सनदुना लेरमि अदुगा सत्याना हारि पार्टी की मीसिंगना ब्रह्माबु थेंगनबा ngamba मिसक हाय तारगदि नंग खक्तनि हाय मरम अदुना सीएम असि नंग ओयु हायदुना महाना जेदेव हरप मतमदा जेदेवदी यानिंगदबा सारदुना फरे नहाना अदुमना खन तारगदि सीएम अदो अयु वरगे हायदुना महाना सत्यप्रिया द हरि सत्यप्रियाना ब्रह्मा से याम नुसिदे मरम अदुना महाका थेंगाइनबा ngamba मिसि जेदेव खतना ओइगनि हायदुना खनबगिनि सत्यप्रियाना हरि महाकी मनाउना पी जानबी सी वाइंगा ngangiद्रे कदौरमनो हायदुना महाना हंगी नंगदि यानबनिना वली अमता सानरगा येंगु मदुदगिदि जेदेवसु मनाउना पी जानबीगी मनाउता चंगलक्तुना जानबीदा ड्रग खरा पिरमी जानबीनदि ड्रग अदु पामदे हायदुना हाय अदुबु जानबीना ड्रग डीलरदा फोन तौरतुना महाना ड्रग पामी हायबगी कॉल रिकॉर्डिंग अदु जेदेवना जानबीदा तहलतुना जानबीदा ब्लैकमेल तौबा होरखी वफम सिंह असि जानवीसु मचेददि हाइबा ngamde मरमदि मतैना तौरिबा थबदु मचेदा हाइबा मतमदा मचेना थाजबिरो हाइबसि महा खंबगिनि महा कपचबा नत्र उपाय लिचदे सिन्नमदना नारायण वर्मा लाक्तुना जेदेवगा वरि सानै अदुगा पीकेआर गा ब्रह्मा गा सि यामना तोइना वरि सानबगी कॉल लिस्ट से असिदा लै मद्रुजेना मसे एंगोंदा उलिबसे करिगिनो करिगुंबा ब्रह्माना अखोइदा सपोर्ट तौ तारगदि महाना अखोइना सिलिबा प्लान खोदि मासे लोइना अमांगा ता थोन बतारे वहाई रुता मतमदा जेना ब्रह्मागा उनगे हाबगी वरेब लेपतुना ब्रह्माबु कौनबिदमुता नारायण दहरी ब्रह्मासु नारायण अमसुंग जेउननबिदमुता पार्टी ऑफिस लाई पार्टी ऑफिस लापु मतमदा ममांग थक्ता पीकेआर ना सीएम ओरिंगै मतमदो महानी संगखी नारायण दहरी पार्टी से चलाइनबिदमुता पैसा यामना दरकार होय अदुगा पैसा सिदि एकोइदा यामना लैते एमएमएम दगी फंड लाई तुदि हायदुना ब्रह्माना हरपु मतमदा एमएमएम दगी फंगिबा पैसा तुदि खजि खत्तनि हायदुना जेदेवना हरि फार्मास्यूटिकल कंपनी अमना खोला पैसा थादगनि हायदुना अयाबा पिरकले हायदुना ब्रह्मादा तंबा मतमदा फार्मास्यूटिकल कंपनी हायसे करम फार्मास्यूटिकल कंपनी नो मदुदा ब्रह्माना ज्ञान तारक्तुना ड्रग की बिजनेस तौबा मीरा हायदुना हंगखि जेदेवना मानि हायना कीदना हरि अखोइ मसिंग कीबगी दरकार लेते मदु ब्रह्माना मसिगी थबासिदि फतबा थबगनि हायदुना हायबा मतमदा नंगसे करम मीनो हायबसे अखोइ खंगी नंगना दुबईदा करि तौरुबना हायबसु खंगी अफफतगी मतंगददि अखोइदा हायरकनु हायदुना जेदेवना ब्रह्मादा हायरखि मसी वासे नंगोना पार्टी की ट्रेजरर ने हायदुना तंबगी वानी हायदुना ब्रह्मादा हायबा मतमदा नखोइना तौरिबा थबासे नियम लाले अदुगा नखोइना पार्टी की मनुंगदा सानरिबा लीलासे अखोइ खंगी वाहायदु ताबा मतमदा जेदेवना हायरे मसीगी गेम असिदा अइना किंगनी मदुरा ब्रह्माना चिंगसिलक्तुना हाय किंग सु अइनी किंग मेकर सु अइनी अदुगा अइना हिंगनिंगै मतमददि मसीगी पार्टी असे अरानबा मिसक्ता चलहलोय अदुगा फत्तबा मिदा फमलोय हायदुना सु हायरखि
ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕ꯭ꯔꯍꯃꯥ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯅꯥꯔꯥꯌꯟꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯁꯦ ꯀꯥꯟꯅꯗꯕꯗ ꯀꯧꯕꯅꯤ ꯃꯗꯨ ꯖꯌꯗꯦꯕꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯀꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯩ ꯃꯍꯥꯛꯅꯅꯦ ꯇꯧꯔꯤꯕ ꯅꯥꯄꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛ ꯀꯧꯔꯤꯕꯁꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯑꯕꯗꯨꯜꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯒ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯖꯌꯗꯦꯕꯅꯁꯨ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯗ꯭ꯔꯒ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯏ ꯖꯌꯗꯦꯕꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ MLA ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯧꯔꯗꯨꯅ ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ MLAꯁꯤꯡ ꯑꯗꯨꯅꯁꯨ ꯖꯌꯗꯦꯕꯗ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ MLA ꯍꯥꯏꯕꯗꯤ ꯕ꯭ꯔꯍꯃꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕ MLA ꯑꯃꯅ ꯕ꯭ꯔꯍꯃꯥꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯕ꯭ꯔꯍꯃꯥꯒꯤ ꯑꯆꯥꯟꯕ ꯃꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯄꯥꯏꯈꯠꯂꯗꯨꯅ ꯕ꯭ꯔꯍꯃꯥꯗꯤ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕ꯭ꯔꯍꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯉꯛꯇ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯑꯉꯥꯡ ꯑꯗꯨꯗ ꯊꯣꯟꯕꯤꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯔꯦꯅꯨꯀꯥ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯕ꯭ꯔꯍꯃꯥꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯟꯅꯕꯒꯤꯗꯃꯛꯇ ꯀꯧꯕꯅꯤ ꯕ꯭ꯔꯍꯃꯥꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯇ꯭ꯌ ꯍꯥꯏꯅ ꯊꯣꯜꯂꯤ ꯖꯌꯗꯦꯕꯅ MLAꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯈꯔꯒ ꯗꯤꯠ ꯑꯃꯒ ꯄꯤꯔꯝꯃꯤ ꯗꯤꯠ ꯑꯗꯨꯗ MLAꯁꯤꯡ ꯑꯗꯨꯅ ꯖꯌꯗꯦꯕꯅ CM ꯑꯣꯏꯕ ꯃꯇꯝꯗ ꯑꯌꯦꯠꯄ ꯊꯤꯡꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯏ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯁꯣꯏ ꯇꯧꯇꯔꯒꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯥꯔꯥꯌꯟꯅ MLAꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯕ꯭ꯔꯍꯃꯥꯒꯤ ꯑꯆꯥꯟꯕ ꯃꯤ ꯑꯗꯨꯅ MLAꯁꯤꯡ ꯑꯗꯨꯅ ꯖꯌꯗꯦꯕꯅ CM ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯑꯩꯗꯤ ꯃꯁꯤ ꯍꯥꯟꯅꯗꯤ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯍꯃꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ MLA ꯑꯃ ꯂꯦꯞꯈꯠꯂꯛꯇꯨꯅ MLA 190ꯁꯤꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯔꯕꯅꯤ ꯃꯗꯨꯗ ꯖꯌꯗꯦꯕꯅ ꯍꯥꯏꯔꯛꯏ MLA 138 ꯈꯛꯇꯅꯤ ꯑꯃꯗꯤ ꯕ꯭ꯔꯍꯃꯥꯒꯤ ꯃꯤꯅꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ तौदना ब्रह्मागी MLA अदु मया ममांगदा फारदुना पुथोरकी अदुगा ब्रह्मादा फोन तौ हादुना हरि फोन अदु लाउड स्पीकर दा ब्रह्मादा फोन तौई अदुगा आई फारे हादुना हरि मदुदगिदी आइगी मिसिंग अदो लोइना थोलकलो हादुना ब्रह्माना हरखी मदुदगिदी मफम मदुदा लेरमिबा मी तंखाय मुक्ति ब्रह्मागी मीने हादुना लोइना थोलई नारायण नखोइना पैसा लौरगा जेबु सपोर्ट तौगनि हाइदाने हादुना हरकप मतमदा ब्रह्माना हाइबगी तौबनी अलमार हौगलो चलो हारबनी नखोइसु चलनी हादुना हरई अदुगा मफम मदुदगी MLA सिंग अदो लोइना थोखी सिनबदना ब्रह्मागी मीना मफम अमदा मसक खंदब मी खरा लाक्तुना करिगुम्बा नत्तब थबक खरा तौदोरे हादुना पाउदु पिरई मदुदगिदी ब्रह्मासु महाकी जिबदु थौदोलदुना मी अदु पुरदुना मफम मदुदा लाक्प मतमददी मफम मदुदा लुकास की मीसिंगना मफम मदुदा ड्रग की फैक्टरी मा प्लान तौनबा होनदुना लेबदु महाक थेंगनखी मदुदा ब्रह्माना मफम असिदगी निंथिना चटखो नत्रबदी नखोइ लोइना सिगनि हादुना हाइबा मतमदा मखोइना ब्रह्मादा अटैक तौबा हौरई अदुगा ब्रह्मादी यामना मोंग हादना मखोइबु तप तांगे फुरगा हातखी ब्रह्मागी अचानबा मीनि हादुना ब्रह्मागी मनाक्ता लेबा नुपा अदुदी जयदेवगी मी ओइदुना लेरमी अदुगा ब्रह्माना लुकासकी मीसिंग अदु लोइना हातखिबगी पावदो जयदेवदा तममी अदुगा महागसी हिंचाबगा चप माने हादुना सोयरी मदु इतरागदि महाग जेल थमगदबनि हादुना जयदेवना SCP दुबु फोन तौदुना ड्रग प्लान तौरिबा मफम अदुदा SCP तु थाखी SCP अदुना मफम द चटपा मतमददि मफम अदुदा मी हाटपगी ममी अमता तादे अदुगा ई मलिक अमता फावबा थेनखिदे SCP अदुना नारायण द फोन तौदुना मथंगददि मी ना हाबि थाजगनु अदुगा नमिन उबुदु खतंग थाजौ हादुना मफम अदुरगी महाकसु चटखी ब्रह्माना महाकी मीसिंग अदुदा हरई आइना लेबा असिबु ड्रगतगी कनबा पामनी अदुबु मागी जयदेवदुना मफम असिदा ड्रग की प्लांटेशन तौनबबु मथौना फना होनरिने अदु ओइतागदि करि तौसिगे हादुना ब्रह्मागी मीसिंग अदुना ब्रह्मादा हरप मतमदा हयेंगमक पार्टीगी मीसिंग अदो लोइना कौ अदुगा अइना पार्टी असिगे प्रेसिडेंट ओइरगनि हायु हादुना हरखी वाय अदु ताबा मतमदा पार्टीगी मीसिंग अदुना ब्रह्मादा मधुमगने अखोइना पामलिबसिसु हादुना हरई सिनमदना जयदेवदु मथा यामना साबा सारदुना फमदुना लेरमी मदुदगिदी सत्यप्रिया चंगतुना कदौरगे हादुना हंगबा मतमदा माना पार्टीगी मीसिंग असिबु मीटिंग अमा तौनबगिदमक्ता कौवी अदुगा पार्टीगी प्रेसिडेंट असे महाना ओइनबा होनरी बाबा लेरिङै मतमददि महाकसे ज्ञान याम ताना पार्टीगिदमक्ता होनबनि अदुबु बाबा लेतबदगिदी महाना मसाई कलर असे ताकपा हौरक्तबनि बाबा लेरिङै मतमददि महाकसे यामना चंबा साबनि अदुबु बाबा हे लेखिदबदगिदी महाना बाबागी महूत सिंदुना महाना पार्टी असे महाकी ओइनबा होनरी महाना MLA निफु मदि महाकी मखुता थमख्रे अदुगा अखोइगी MLA चामसिसु महाना लौसिनबा होनरी सत्या अइगोंदा अयाबा अमतदि पियु मदुदि अइसे माइथिबा दो फंगनबियु नत्रगदि पार्टी असे सोइदना सरुक अनि थोक्लगनि
ꯄꯤꯀꯦꯌꯥꯅ ꯋꯥꯅ ꯁꯦꯝꯖꯔꯝꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯦ ꯕ꯭ꯔꯍ꯭ꯃꯥꯅ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯁꯇꯄ꯭ꯔꯤꯌꯥꯗ ꯄꯥꯎ ꯇꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯇꯄ꯭ꯔꯤꯌꯥ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯛꯈꯤ ꯁꯇꯄ꯭ꯔꯤꯌꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯃꯃꯥ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯤꯀꯦꯌꯥꯅ ꯕ꯭ꯔꯍ꯭ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯁꯇꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯈꯤꯗꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕу ꯏꯜꯂꯒ ꯇꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯀꯠꯇꯨꯅ ꯆꯤꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯤꯀꯦꯌꯥꯅ ꯑꯉꯥꯡ ꯑꯗꯨ ꯀꯟꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯕ꯭ꯔꯍ꯭ꯃꯥꯕꯨ ꯀꯟꯕ ꯃꯇꯝꯗ ꯁꯇꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯌꯩꯁꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯈꯨꯗꯛꯇ ꯁꯤꯈꯤ ꯁꯇꯄ꯭ꯔꯤꯌꯥꯅ ꯃꯃꯥ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯁꯤꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕ ꯄꯥꯝꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯍ꯭ꯃꯥꯕꯨ ꯃꯥꯅ ꯏꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯥꯕꯨ ꯃꯥꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯄꯥꯔꯇꯤꯒꯤ ꯀꯃꯤꯇꯤ ꯃꯤꯇꯤꯡ ꯑꯃ ꯐꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯇꯄ꯭ꯔꯤꯌꯥ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯦꯝꯃꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤ ꯖꯦꯅ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯊꯝꯕ ꯃꯇꯝꯗ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯃꯤ ꯊꯣꯛꯂꯛꯇꯨꯅ ꯃꯁꯤꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗ ꯅꯍꯥꯛ ꯆꯪꯂꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯄꯥꯔꯇꯤꯒꯤ ꯃꯤꯇꯤꯡꯅꯤ ꯅꯪꯗꯤ ꯄꯥꯔꯇꯤꯒꯤ ꯁꯔꯨꯛ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯃꯤꯇꯤꯗ ꯌꯥꯎꯔꯤꯕ ꯃꯤ ꯈꯛꯇꯅ ꯉꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯄꯥꯔꯇꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ MLA ꯀꯌꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯁꯇꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯕ꯭ꯔꯍ꯭ꯃꯥ ꯂꯥꯛꯇꯨꯅ ꯉꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯍ꯭ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯕ꯭ꯔꯍ꯭ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯍꯥꯏꯔꯛꯏ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯁꯦ ꯃꯤꯀꯤ ꯊꯤꯁꯤꯡꯅ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯍ꯭ꯃꯥ ꯐꯝꯊꯕꯗꯒꯤꯗꯤ ꯁꯇꯄ꯭ꯔꯤꯌꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯕ꯭ꯔꯍ꯭ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯈꯟꯅꯔꯗꯨꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯦ ꯃꯍꯥꯛꯅ ꯁꯇꯄ꯭ꯔꯤꯌꯥꯕꯨ ꯎꯍꯟꯕ ꯄꯥꯝꯕꯅꯤ ꯃꯔꯝꯗꯤ ꯖꯦꯗꯦꯕꯅ ꯑꯣꯏꯔꯒꯗꯤ ꯄꯥꯔꯇꯤꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯇꯄ꯭ꯔꯤꯌꯥꯗ ꯄꯤꯁꯜꯂꯗꯨꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯃꯍꯥꯛꯅ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯍꯥꯏꯍꯟꯕ ꯄꯥꯝꯕꯅꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯁꯇꯄ꯭ꯔꯤꯌꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯇꯣꯡꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ ꯁꯇꯄ꯭ꯔꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯁꯤꯗ CM ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯁꯤ ꯂꯤꯡꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛ ꯑꯁꯦ ꯑꯗꯨꯃꯛ ꯉꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤ ꯑꯁꯦ ꯃꯁꯤꯗ ꯂꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯍꯜꯂꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤ ꯁꯦꯟꯅꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯝꯇ ꯁꯦꯟꯅꯕꯤꯈꯤꯗꯦ ꯑꯩꯅꯗ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯔꯇꯤꯗ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯅꯅꯦ ꯂꯣꯏꯅꯅꯦ ꯂꯥꯏꯔꯤꯛ ꯑꯃꯗ ꯏꯔꯗꯨꯅ ꯐꯣꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯇꯤꯡꯗ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯄꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯔꯛꯈꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡꯅꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯄꯤꯀꯦꯌꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯍꯜꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯦꯅ ꯍꯧꯒꯠꯂꯗꯨꯅ ꯑꯩꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯌꯥꯗ ꯇꯥꯔꯒꯁꯨ ꯁꯇ꯭ꯌꯥꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯇ꯭ꯌꯥꯒꯤ ꯃꯃꯤꯡꯁꯦ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯃꯃꯤꯡ ꯑꯁꯤ ꯊꯥꯡꯗꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕ꯭ꯔꯍ꯭ꯃꯥꯒꯤꯗꯤ ꯑꯄꯦꯟꯕꯗꯨ ꯑꯣꯏꯔꯗꯨꯅ ꯁꯇꯄ꯭ꯔꯤꯌꯥꯕꯨ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯧꯁꯤꯟꯖꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯖꯦꯅꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯤꯕ ꯑꯁꯤꯗꯤ ꯕ꯭ꯔꯍ꯭ꯃꯥꯒꯤꯅꯤ ꯅꯥꯔꯥꯌꯟ ꯑꯃꯁꯨꯡ ꯖꯦꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯔꯥꯌꯟꯅ ꯍꯥꯏꯔꯛꯏ ꯖꯦ ꯅꯪꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯅꯤꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤꯗ ꯕ꯭ꯔꯍ꯭ꯃꯥꯗꯤ ꯃꯥꯏꯊꯤꯔꯕꯅꯤ ꯑꯁꯨꯝꯅ ꯅꯪꯅ ꯂꯤꯂꯥ ꯑꯁꯤ ꯁꯥꯟꯅ ꯇꯥꯔꯒꯗꯤ MLA ꯅꯤꯐꯨꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯊꯨꯖꯟꯒꯅꯨ ꯍꯌꯦꯡ ꯂꯤꯂꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯖꯦꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯥꯁ꯭ꯔꯝꯗꯅ ꯔꯦꯅꯨꯀꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯤꯡꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯕ꯭ꯔꯍ꯭ꯃꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯄꯣꯛꯇ ꯉꯥꯏꯔꯤ ꯅꯪ ꯀꯔꯝꯅ ꯂꯦꯜꯂꯨꯒꯅꯤ ꯑꯥꯁ꯭ꯔꯝ ꯑꯁꯤ ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕ꯭ꯔꯍ꯭ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯁꯦꯟꯐꯝ ꯈꯔ ꯄꯤꯔꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯔꯦꯅꯨꯀꯥꯕꯨ ꯃꯐꯝ ꯆꯥꯅ ꯊꯤꯜꯂꯨꯅꯕ ꯍꯥꯏꯔꯛꯏ ꯔꯦꯅꯨꯀꯥ ꯑꯃꯁꯨꯡ ꯖꯦꯗꯦꯕꯒꯤ ꯃꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯃꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯔꯦꯅꯨꯀꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯇꯁꯦꯡꯕꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯦꯅꯨꯀꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯔꯦꯅꯨꯀꯥꯕꯨ ꯊꯦꯝꯃꯤ ꯖꯥꯟꯕꯤꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯂꯣꯏꯁꯤꯟꯕꯒꯤꯗꯃꯛꯇ ꯃꯆꯦꯅ ꯂꯥꯛꯇꯨꯅ ꯆꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯅ ꯖꯦ ꯂꯥꯛꯇꯨꯅ ꯅꯪꯅ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯨ ꯄꯤꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯦꯗ ꯆꯩꯔꯝꯃꯤ ꯖꯦꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯑꯩ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯉꯁꯤꯒꯤ ꯄꯥꯎꯗ ꯌꯦꯡꯉꯨꯁꯣ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯌꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯇ꯭ꯔꯄ꯭ꯔꯤꯌꯥꯕꯨ ꯊꯥꯈꯤ ꯑꯗꯨꯒ ꯖꯥꯟꯕꯤꯗ ꯍꯥꯏꯔꯛꯏ ꯂꯣꯀꯦꯜ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯥ
इबानीसिंग असि थबक अमा तौबा पामनी अदुबु आई थबक अमा लेरे चत्तबा यारो हादुना मफम अदुदगी चटखि टीवी की पाउदा नुपा अदुना रेणुकाबु टीवी स्टेशन दा पोरक्तुना ब्रह्मा की मायोक्ता वा nganghali aduga angang asi ब्रह्मा की मचानी अदुगा आश्रम दा महान एंगोना नत्त नत्तबलि चटक्या चली हादुना टीवी अदुदा हायरकपदगिदी मफम अदुदा लेरिबा मीसिंगना ब्रह्माबु तुगुच्चबा हौखि अमसुंग सावबा हौखि रेणुकाना हायदोरक्तिबा वाहै अदु ताबा मतमदा आश्रम की मीदी खम थेनगा की अदुगा टीवी स्टेशन दना टीवी स्टेशन अदुगी मपुगी निपी अदुना नंगला तौरिबसे करिनो हायदुना हायबा मतमदा टीआरपी फंगबनी अदुगा पॉलिटिकल पार्टी सुकाना जबनी हायदुना हायरखि पाव असी मैरकपीदगी मैजाउबी हौबगुमना लेबाक सिनबा थुंगना इरांग हौरखि जयदेवने सीपीदुबु कौरदुना ब्रह्माबु फानबीदमता हायरि अदुगा सत्यप्रियाना अखोई पार्टीना ब्रह्माबु सपोर्ट तौरोय हायदुना सु हायरखि मदुदगिदी जयदेवगे सीपी अदुना ब्रह्माबु फाबा लाखि आश्रम अदुदा पुलिसिंग लाक्तुना ब्रह्मा की खुदांदा हैंडकप फाजिलतुना आश्रम अदुदगी चिंगथोक्तुना पोरई मतौ अदुदा मफम अदुना लेरिबा अंगा अमना ब्रह्माबु खामजै अदुबु पुलिस अदुना अंगा अदुबु खोंबांग तिखतना कौथोखि मतौ अदुदा ब्रह्मा सावदुना पुलिस अदुगी मंगक्षमदा मखोंगना नेलगा थम्मी एसीपी दुना नंग क्याम फावमिनो नंग गुंडारा हायदुना हंगई मदुरा ब्रह्माना हरे यामना चौब गुंडानी हायदुना हायरखि ब्रह्माबु जेल पुरप मतमदा मियामना महाक्की मायोक्ता प्रोटेस्ट तौई अदुगा ब्रह्मासु तुमिना जेल अदुम चंगई नुमिदांगना जयदेव लाक्तुना ब्रह्माबु करेमनबा हौरई नंबु उबा मतमदा मयामना कोकनोनदाय अदुगा मीसिना नंबु बाहुबली लायगाना याम हायना बदाइने नंगी नमाइदा साउनिंगबा अमसुंग अकीबा से आमता उदे अदुगा आइगी येंगनाबगी ममाइदा अकीबा उदबसे आइगी ख्वाइदगी माइथीबिनि हायदुना जयदेवना ब्रह्मादा हायरि ब्रह्मादि मोमो नोक्तुना लई जयदेवना ब्रह्मादा हायरि नंगी एमएलए निफु अदो करी करीनो अफब खरा हायरगा आइगी नाक्ता लाहलो आइगे यानाहलो अदुदुगा आइनने सीएम ओइरबा मतुंगदा दोन थिंदुना नंगबु जेल असिदगी लौथोकपा लाके हायदुना हायरि जयदेवगी वाफम अदु ब्रह्माना याखिते मदुदा जयदेव सावदुना जेलगी हवाई चारगा नंगसे ज्ञान खर लापर येंगबनी अदुबु नंगना नंगी वाखलोन असे होंगु याद्रबनिना येंगनबा तारेना हायदुना महान थोके तौबा मतमदा पुलिसने जेलगी थोंग अदु हांगदोउ हायबा यादे मतौ अदुदा पुलिसकी मतौ अदुदा जयदेव याम ngakhi अदुगा पुलिस अदुना थोंग हांगुरा हांगनुरा हायदुना ब्रह्मादा हंगखि मतौ अदुदा जयदेव ngakpuna खम थेंखि अदुगा ब्रह्माना जयदेवबु थोंग हादोक्तुना थोन खो हायदुना इंगित पिरकपदैदि पुलिस अदुना महाकपु थोंग हांगदुना चलनखि तंजा अदुना जेलर अदुदा फोन अमा लाई हायदुना फोन अदु ब्रह्मादा पीबा लाई अदुगा फोन अदुदा तौरक्तिबा मिसक असिदि मयामगी सलमान भाई हायबदि फिजिक्स ता चनरिबा नियम कांगलोम सिना सिबु लोइना थुगाइबा ngamba नसिम थिगनो सुपर हीरो दुनी अदुगा महाकि ममिंग असि मंसूर कवि महाग असिसु गैंग लीडर अमनि महान हरे नहापु जेल थम्बा ngamba मिसिबु कना लगे नंग नसामना जेल लैबा नतना अदुना नहाना प्लानिंग अचौबा अमा तौरमदौ माली आई लाउरा हायदुना हायरखि मदुना ब्रह्माना मतम वाली हायदुना मंसूर भाई तमी अदुगा मंसूर भाईना महाग असि ब्रह्मागी मनाउ नुपानी हायदुना सु हायरई पार्टी की मीटिंग अमा तौदुना सरकार सेमगदबा मतमदा अखोइना सीएम ओहेंगदबसे कनानो हायबसे खनदबिदा येनदुना लैरे अदुना सीएम असि याम थुना ओइदा तारगदि सरकार असि ओपोजिशन पार्टी दा चखरगनि हायदुना हायरई ब्रह्मा याउद्रगदि अखोइना फिरेबदो लौबा ngamoi हायदुना ब्रह्मागी सपोर्टर सिंग अदुना हायरई ब्रह्मादी जेल लैख्रे हायदुना हायरखि मदुदा पार्टी की मीसिंग अदुना हायरई ब्रह्मा जेल लैतागसु अखोइ लैसिदि अखोइ लैबनिना महाकसु अखोइगा लोइनना लैरि हायदुना यामना नापंगा लोइनना हायरई मदुदा जयदेवना अफबा सादुना हायरई अइगोना अवाटपा से करिनो अइ लोइना सेंदोक सके एमएलए दुना हायरई सेंदोक तगसु यागनि वाहंग अमगे पाखुम पियु असु कोइरा मतमदा पीकेआर की मतुंगदा लैरिबा ब्रह्मा सिना नंगी नाकंदा लैत्रिबसे करिगिनो मदुदा सत्याना हायरई मागी नाकंदा अइ लैरिबसिदि सत्याना मखा तारै अइजे चक्री याम कनबा मिनी नखोई लीडरना खंगबनी अदुगा नखोइना पार्टी असिदा लैनिंगब्रा लैनिंगदब्रा हायबदो नखोइ मदुगी फिरेबदो लेपो अइ चलगे हायमद्रा मफम मदुदगी सत्या चखी ब्रह्मासी हिंदुना लैतारगदि महाकी सपोर्टर सिंग अदुना हायबदि एमएलए निफुदो जेगी सपोर्ट तौ यारो खलुदुना जेल ब्रह्माबु हानबैदमक्ता मी थारई अदु मफम अदु लाखिबा मी सिंग अदुदि ब्रह्माना यामना इराय लाइना लोइना हातखि मी फुनारे हायदुना कांस्टेबल अदुना जेलदा पाउ पीबा मतमदा एम्बुलेंस मरी मंगा कौरसो अदुगा सटर क्लोज तोक्सलु ब्रह्माना लोइना तोतखरदबनि हायदुना महाक मोंग हादना साक सादुन लैथोई ब्रह्माना मी सिंग अदुबु लोइना फुरक्लबा मतुंगदा अमा खक्तंग नेमहौई लेमौरिबा मी अदुदा नंगबु थारक्तिबा मी अदुदा
हायो पॉलिटिक्स का आइगा लापथोंनब नते पॉलिटिक्स असिदि आइ इदे यावरिबनि रेणुका गी आंगांग अदु ममागी खोमलांग थौ यादबिदा कपतुना लेरमी सगोमसु अमता थौ यादे मदुदगिदि महासु आंगा अदुगी ममांगदा आंगा अदु कफलदुना येंगदुना मंगदुना लेरमी तंजादुदा जयदेवगी मी अदु लालदुना आंगा सि कफल थमिसे कइगिनो हायदुना हंगबा मतमदा आइना तौरुबा कर्म अदुना आइगी चासे आइगी संगोम थौ याद्रे हायदुना हारे सुमदगी संगोम पिथौदुना हायबा मतमदा अदुसु थौ यादे हायदुना मथनदा कपई रेणुकाना हारे आइना ब्रह्मागी मरमदा ओइदबा ngangiba mayam singato ai yamna ningamक्tre मरम अदुना आइना टीवी स्टेशन दा चलदुना असेंगबदु लोइना हायदोकपा पामे हायदुना हारे मदुदगी जयदेवगी मी अदुना जयदेवदा फोन तौदुना रेणुकाना असेंगबदु लोइना हायदोकपा पामे हायदुना पावरा तम्मी मदुदगी जयदेवना नुपी अदुगा nga अदुगा हातनबिदमक्ता मी अमा थारखी नारायणसु ओपोजिशन लीडर नायडू नबलाई अदुगा नायडूसु सीएम ओइबगी मंगलान सगतुना लेरमी नंगी मंगलान अदुर ब्रह्मा लेगदी सुंगोय गोयरोय हायदुना नारायण हारी अदु इतारी कैदौसिगी हायदुना हंगबा मतमदा नंगी ओपोजिशन गी एमएलए कुंतरे अदो अखोगी पार्टी दा जॉइन तौहलो हायदुना हारई ओपोजिशन पार्टी की इमेज अमदा सोलोय अदुगा पीगदबा पैसासिंग अदो अइना लोइना पीगनी हायदुना हारई नारायण गी वाफम अदु नायडूसु यारई सोमना कंदना नारायण नायडू गौनरो मतुंगदा अखोगी एमएलए चामसिगा अइना लैरुरिबा एमएलए कुंतरे सिगा पीनबैदमदा पैसा यामना दरकार ओइगनी हायदुना जयदेवदा नारायण हारई एमएलए सिंग अदुदा पीनबा पैसा सि महाना अब्दुदा फोन तौदुना पीनबैदमदा हारई अदुगा ममांगदा येतखिबा नुपादुदी जेल लैख्रे हायदुना सुतमी अदुगा नंगी ड्रगकी थबक अदु हौरो अदुगा सीएम ओइरबा मतुंगदा नंगोना येपिनबा कनामता लैरुय हायदुनासु जेना अब्दुदा हारई अब्दुलसु महाकी वाफम अदु यारदुना पैसासिंग अदु थाबदु यारई पैसा अमसुंग ड्रगसिंग पुदुना लापा कंटेनरसिंग अदुदी लंबी अदुदा फिजिक्स पु माइथीबा पीबा गंबा सलमान खान हाइबदी मंसूर भाई लाक्तुना गारीबु मयामना थौनदबा मओंग अमदा थौरगा महाना बाइक अदुगी मथक्ता खुंकाई चलदुना बाइक तगी रॉकेट कापथो हलदुना कंटेनरसिंग अदुबु ब्लास्ट तौहली मसिने आइना फिजिक्स पु माइथीबा पीबा गंबा हाइरसे जापान की पुरुम मानबा जापान की पुरुम मानबा तौबा यायना पंगौ तौबनो मयाम लाना खनबिगनो मसी फागी मचाम तंग हापसबनी कंटेनर सिंग अदु पोखाखिबा मतंदा पैसा सिंग अदुसु ड्रग सिंग अदुसु लोइना मांगखिबदगिदी नारायण सावरदुना गवर्नर आइना अनिरक खोरमगा नोंजरगा मीटिंग अदु पोस्टपोन तौहमनी हनमुति करमना हायरगुदुइनो नंग सीएम ओइररो हायदुना हाकपा मतंदा जेदी सावना मै होरखी नारायण सु उपाय लेतबदगिदी महाकी कानबा येंगलदुना ब्रह्मागा उनाबा महा जेल लाखी दुगा ब्रह्मादा सीएम असि नंगना ओयु आइना सीएम ओइरु तारगसु नंगना आइगी मनिंगदा लेबनिना आइदी रिमोट सीएम गा जमानरनी एमएलए चामदुदी नंगोदा मोथो हलगा लोइरे हायदुना हारखी अदुगा सीएम ओइबसि नंगना याबियो अदुगा नंगी मखादा आई लेगी हायदुना नारायण हरपदगिदी ब्रह्मासु होय हायदुना हायदोखी रेणुका अमसु महाकी मचाबु हानबगिदमक्ता जेल थारक्लिबा मी सकदुना पैसा अमसुंग पासपोर्ट पुदुना लाक्लिबनि हायदुना खलमी अदुगा पासपोर्ट कदाइनो हायदुना हंबा मतमदा नोमै सतोरखी नोमै सतोक्तुना महाना आंगांग अदु हातके तौबा मतमदा मसिगी आंगांग असिदी आइगी चानी हायदुना हारखी अदु तारगदि नंग तामोगा वादु गांगनरो हायदुना हारपा मतमदा आंगांग असि हातपगी महुता आइ ओइना हातपियो हायदुना नुपादुना हारपदगिदी फोन अदु ब्रह्मादा तौबा ओइरमी अदुगा नंगना आंगांग अदुगी महुता नंगना ओइना सिरगे हाबगी मतौदुदा आइ नंगबु हाति हापिद्रमनी अदुबु ngaakपिबदि ngमोय नंग लेना आंगांग अदो लमजासरा ओहनबदि पामदे कोटी अदुगा करिगुम नंगना रेणुका अमसुंग आंगांग अदुबु थादोक्तुना चत्पा तारगदि नंगबु लेम थारोय हादुना ब्रह्माना हारखी वाहेरु ताव मतमदा कोटीसु मपी ओरोरो तादुना लांजेरे हाबनतन उपाय लेरमदे रेणुकासु यामना निंगमक्ते मदुदगिरी जेना थारक्तिबा नुपा अदुदि ब्रह्मागी मीने हाबसे महान हारखी अदुगा नंगुंबा पैसा चादुना ब्रह्मागी मखादा लेदुना जेगी थबक तौक तारगसु नंगोंदगी हेलबा अखोयगुंबा पैसा अमता पामदना ब्रह्मागी थबक तौबा क्याम लेरमगनी हाबसे नंग खल्लु हलमदुना मफम मदुदगी नुपादु चतखी ब्रह्माना जेलदा गोवर्धन कौदुना गोवर्धनबु जेल मनुंगदा पुसलई मद गोवर्धन हारे असुक टाइट सिक्युरिटी लेबा मफम असिदा आइबु जेल मनुंगदा पुसलक्लिबासे संगदी चावबो मीनी करी पामे हायदुना हाबा मतमदा मसिदा यावरिबा फाइल असिदा करप ओइरबा मंत्री सिंगी लिस्टनी अदुगा मखोई फतबा थबक तौबगी प्रूफ तेंगोन लमता लेते मसि नंग थिचंगदबनि हायदुना हारे मदुदा गोवर्धन हारे नंगना फबा थबक तौबो ओइरो फतबा थबक तौबो ओइरो मदु सिंगी प्रूफ तेंगोन दलै वाहिरुता मतमदा ब्रह्माने नोक्तुना ए सेंगिरा हायदुना हारे मदुरैदि गोवर्धन हारे मदुगी प्रूफ सिंग अदो पिरु तारगदि नंगना मंत्री सिंग अदुबु ब्लैकमेल तौदुना सीएम दा नंगना फमली
ngarang home minister Brahma lam dai ne nangi lila sida aibu khonglaw ohen biri se karigino haiduna goberdon adu mafam du dei hotra chakke tawi nang nagi maram da khangi se khaji khatani haidun hari mada goberdon hari nang di ne politician ki marks up tu na su nang di criminal ni haidun hari hoi ai se yamna phaba mi na ti haibu ti ya adubu yamna phataba mi su na te nang na phaba mi waraga kai to bangam ge ne haiduna goberdon do onjali goberdon di mahana haibu wa singa do amata thajaram te madudagi di nang na chumba chappa pamini ne pami base PKR dong se papam ra hadun haraki madudagi di flashback ama lakhi flashback adura mahana angang wani matamda PKR ge officer chatpa matamda PKR bu support tok tuna mahapu mantri uhen kiba businessman kya singa tuna PKR da makoi khudong chawa yenga tuna project kya pass tong na bai da mata suai tong na bahai haibri sarkar na pai ba sector kya singa se private sector on ba pamani aduga masi to pha matamda samasa kaiba kya lakani haiduna akhoi go me lebigi kana bakari leri haiduna yakidabani madudagi di company singa tuna support oro haiduna sawoga sakhibani mahana puksel sengna toriba thabak singa dubu support wina ba haibadi power amasung paisa sangi maram maduna aina masugumba thabak singa se toraga afaba thabak kidamakta mahakpu support tawbani mahana afaba samasa ma semba pambani diamond bu diamond na kakpani phataba bu phataba na kakpani masina taba topa lambi leitabra ni haiduna goberdon na hangba matamda leiti haiduna haraki waidu tabadagi goberdon su Brahmana haibu wafam adu yaraduna mantri singh adugi list adu khongkaladuna makoi proof thijanba horei somla kandana renuka amasung koti edu TV station da lautuna makoina mamang thakta Brahma gi maramda haigi basing ado asengba nate semdun sajanbani Brahma gi ijan mangna bathabak tawbani haiduna haraki aduga somla kandana jedevna TV gi broadcast adu thingnabagi damukta harei phone sing adu su TV broadcast tawu matamda yelakani haiduna makoina loi loksan mafam amada paiduna thambani aduga phone sing adu loi switch off tawhanbani upai leitraduna TV station adugi head adu laktuna renukana masigi thaba si jena tawhanbani hage tawumi ko baduda TV gi broadcast adu mai sadoktuna mothatkhi Satyapriya gi manaw nupi Janvi adu college da drug overdose tawduna wantharatuna hospitalize tawrei madurei di principal amasung doctor aduna Satyapriya bu kawduna Janvi bu unabalai Jain hospital da SCP thalakuna Janvi gi test report adu piu hadun haraki madura kasu thodokba leiti hadun hari SCP na madu pi da taragadi narcotic case amabu losan bagi damakta college amasung hospital se thingjan gani hadun hari Satyapriya na Janvi gi malakta changchalaktuna nangna tawriba se karigino akhoi gi ipa gi ijat sanman amasung imung manung gi ijat sanman loina manghalib se karigino haduna cheraki madura Janvi na aina hagaduri wase nang thazaroi hadun hari madra karino haduna machi eduna nampuda hangpadagidi aibu drugs addict chuhaliba se nangi nupa jedevnani aduga mahana aibu sexually abuse su kyarak tawi ahambadadi machi eduna saudana manaw nu pidru khopak tharaga nangna ngangli badu karino haduna hangai nabai debu nangna jegan haise kaigino haduna hari madugumba oktabu nupa tudabu ming kaudana kari kaudrib ge haduna haraki imung aduda aingonda otliba nairiba aina khangiba se aina tana kanapta khangdi haduna machi eduna mahana nungaitana tamakpadagidi machi edu khitangdi gyan lai aduga manaw nu pina makha tare aibina ngangiba se thajada targasu mabuli thajaganu mahana aigi chana ba chinjakta nungti gi drug hapani aduga aibu drug addict ohenbani aduga mahana hujikti aingonda mahaka ahin garep sinatragadi drug piroi haduna hari machina hari mahana nangbu machina pidona khanjaba tare manaw nu piduna sauduna hari madu mayamda uchchabani Marks yamna lamchat ludaba nupani haiduna hari aina ipa panduna wasakli habidagidi machi edu manaw nupina haibadu thajarai nang mangna thajada taragadi kanana thajabiduribno ai masigi punsi se hingba pamdi aibu kanbiyu haiduna machi edu mahana kapchatuna hari jena mayumda laktuna phaba saduna Janvi gi matang se aina halana khangi mahaga se drug addict oire habase aina su khangbalina masi thadona ba aina yam kana honabani nangon hai taragadi nang wakhan nungai roina aina haidabani haiduna Satyapriya da haiba matamda Satyapriya na hari karigi damaktu nangna aigi naw nupibu drug addict ohalibidi haduna mahana jebu phuba horei jena hari nanga lohongadaba nupa adubu aina hatolaga nanga lohongbani aduga masi wase khang taragadi haduna aina nangi naw nupidubu drug addict ohanbani aina CM oiba pambagi damakta nakhogi nayumda lakhibani nangi na balusu aina poison pijatuna hatkibani haduna Satyapriya da haiba matamda Satyapriya pungangakhi aduga nangbuna aina CM oina bagidamata kulaiwana sizinabani haduna Satyapriya da hari nangi nanaw nupi tuna kanaga wari sanai karamba drug dealer ga wari sanai habagi recording loina lei aduga maha narcotic case da sahi taruk thajana bagidamata proof loina leirabani
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯁꯦ ꯖꯦꯜꯗ ꯂꯩꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯏ ꯁꯇꯄ꯭ꯔꯤꯌꯥꯁꯨ ꯃꯇꯝ ꯑꯃꯗ ꯃꯄꯥꯗ ꯕ꯭ꯔꯍ꯭ꯃꯥ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯪꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩꯒꯤ ꯄꯥꯔꯇꯤ ꯃꯔꯛꯇ ꯑꯩꯒꯤ ꯌꯦꯅꯕ ꯀꯌꯥ ꯌꯥꯎꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤꯅ ꯑꯩꯕꯨ ꯅꯣꯡꯃ ꯅꯣꯡꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯄꯤꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯍ꯭ꯃꯥ ꯑꯁꯤꯕꯨ ꯑꯩꯅ ꯀꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠꯅ ꯑꯩꯕꯨ ꯁꯃꯥꯖ ꯑꯁꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯗꯣꯔꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗ ꯇꯥꯔꯒꯁꯨ ꯅꯣꯡꯃ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯝꯕꯇ ꯊꯜꯂꯀꯥꯟꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯄꯤꯕ ꯉꯝꯒꯗꯣꯔꯤꯕꯁꯦ ꯕ꯭ꯔꯍ꯭ꯃꯥ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯕ꯭ꯔꯍ꯭ꯃꯥꯁꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯕ꯭ꯔꯍ꯭ꯃꯥꯗ ꯁꯇꯄ꯭ꯔꯤꯌꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯤ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯐꯣꯟ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯕ꯭ꯔꯍ꯭ꯃꯥꯅ ꯁꯇꯄ꯭ꯔꯤꯌꯥꯗ ꯍꯪꯕ ꯃꯇꯝꯗ ꯁꯇꯄ꯭ꯔꯤꯌꯥ ꯀꯞꯆꯈꯤ ꯁꯇꯄ꯭ꯔꯤꯌꯥꯅ ꯇꯥꯃꯣ ꯅꯪꯒ ꯑꯝꯇ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯑꯔꯥꯞꯄ ꯃꯐꯝ ꯍꯥꯏꯕꯗꯤ ꯃꯄꯥꯒꯤ ꯃꯣꯡꯐꯝꯗꯨꯗ ꯎꯅꯕ ꯂꯥꯛꯏ ꯁꯇꯄ꯭ꯔꯤꯌꯥꯅ ꯕ꯭ꯔꯍ꯭ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯀꯞꯆꯈꯤ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯥꯅ ꯃꯍꯥꯛꯀꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯈꯛꯇꯅꯤꯅꯦ ꯍꯥꯏꯗꯨꯅ ꯕ꯭ꯔꯍ꯭ꯃꯥꯅ ꯁꯇꯄ꯭ꯔꯤꯌꯥꯗ ꯍꯥꯏꯔꯛꯏ ꯁꯇꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯗꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯃꯗꯨꯗ ꯕ꯭ꯔꯍ꯭ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯈꯤꯗꯦ ꯑꯗꯨꯒ ꯅꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ ꯇꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯇꯄ꯭ꯔꯤꯌꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯕ꯭ꯔꯍ꯭ꯃꯥꯗ ꯂꯣꯏꯅ ꯇꯝꯃꯤ ꯖꯦꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯁꯨ ꯕ꯭ꯔꯍ꯭ꯃꯥꯗ ꯂꯣꯏꯅ ꯇꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯇꯄ꯭ꯔꯤꯌꯥꯅ ꯃꯕꯨꯡꯗ ꯇꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯑꯃꯇꯒ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯁꯇꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ SCP ꯑꯗꯨ ꯂꯥꯛꯇꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯨꯐꯁꯤꯡ ꯑꯁꯤꯅ ꯅꯅꯥꯎꯅꯨꯄꯤꯒꯤ ꯃꯊꯛꯇ ꯀꯦꯁ ꯐꯥꯏꯜ ꯇꯧ ꯇꯥꯔꯒꯗꯤ ꯅꯅꯥꯎꯅꯨꯄꯤ ꯖꯦꯜꯗ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯏ ꯑꯗꯨꯒ ꯑꯩꯒ ꯃꯥꯒ ꯁꯦꯛꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯕꯨꯡꯗ ꯇꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯕ꯭ꯔꯍ꯭ꯃꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯑꯗꯨꯒ SCP ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯄꯦꯟꯕ ꯐꯪꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯕ꯭ꯔꯍ꯭ꯃꯥ ꯂꯥꯛꯇꯨꯅ SCP ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯃꯑꯣꯡꯗ ꯐꯨꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤꯕ ꯖꯥꯟꯋꯤꯒꯤ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯥꯡꯍꯟꯈꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯂꯥꯛꯇꯨꯅ TV ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯕꯅꯤ ꯄꯣꯂꯤꯇꯤꯛꯁꯇ ꯇꯧꯕꯅꯤ ꯑꯔꯥꯟꯕ ꯇꯧꯕ ꯑꯁꯤꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ 3 ꯄꯤꯂꯔ ꯑꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯦꯗꯤꯌꯥ ꯑꯁꯤꯁꯨ ꯄꯤꯂꯔ ꯑꯗꯨꯒꯤ ꯃꯈꯣꯡ 4 ꯁꯨꯕꯅꯤ ꯅꯪꯅ ꯑꯆꯨꯝꯕ ꯇꯧꯗ꯭ꯔꯒꯗꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯔꯥꯟꯕ ꯉꯥꯛꯇ ꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯃꯦꯗꯤꯌꯥꯅ ꯄꯤꯂꯔ 3ꯗꯨꯗ ꯃꯉꯥꯜ ꯄꯤꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯥꯜꯁꯤꯡ ꯑꯗꯣ ꯄ꯭ꯔꯖꯥꯗ ꯎꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏ-ꯄꯥꯎ ꯑꯁꯤꯗꯤ ꯃꯁꯤꯗ ꯒ꯭ꯔꯥꯐꯤꯛ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯑꯦꯅꯤꯃꯦꯁꯟ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯥ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯁꯜꯂꯨꯕꯗꯨꯅ ꯅꯪ ꯑꯆꯨꯝꯕ ꯑꯔꯥꯟ ꯈꯪꯅ ꯊꯕꯛ ꯇꯧꯗꯕꯅꯤ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯣꯛꯄꯤ ꯇꯥꯔꯒꯗꯤ ꯅꯪ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯁꯦꯟꯐꯝ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯨꯗꯛ ꯑꯗꯨꯗ ꯔꯥꯝꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ 45 ꯀꯔꯣꯔ ꯗꯤꯄꯣꯖꯤꯠ ꯇꯧꯕꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯐꯪꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯕ꯭ꯔꯍ꯭ꯃꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯡꯅꯗꯨꯅ ꯅꯪꯒꯤ ꯐꯨꯔꯤꯠꯇ ꯏ ꯇꯩꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯗꯤ ꯂꯧ ꯎꯕꯅꯤ ꯑꯗꯨꯅ ꯂꯧ ꯀꯨꯝꯗꯨꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯈꯨꯠꯇ ꯂꯩꯈꯣꯝꯗꯤ ꯈꯔ ꯇꯩꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯨꯅ ꯅꯥꯔꯥꯌꯟꯗ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ MLAꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯣꯏꯖꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯄꯦꯟꯗ꯭ꯔꯥꯏꯚꯇ ꯌꯥꯎꯔꯤꯕ ꯐꯤꯂꯝ ꯑꯗꯨ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯤꯂꯝ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯤꯂꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ MLA ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯒꯣꯕꯔꯅꯔꯅ ꯄ꯭ꯔꯨꯐꯀ ꯂꯣꯏꯅ ꯎꯠꯂꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯐꯝꯕ ꯉꯝꯃꯛꯈꯤꯗꯦ ꯏꯁꯧ ꯂꯥꯡꯉꯛꯈꯤ ꯃꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯕ꯭ꯔꯍ꯭ꯃꯥ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯈꯣꯏꯒꯤ ꯀꯔꯞꯁꯟ ꯀꯌꯥꯁꯤꯡ ꯑꯁꯦ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯒꯗꯤ प्रजादा लोइन उत्कनी अदुगु मतुंग ताबदा अफब थबक ngata तौगदबनि हादुना मंत्री अमसुंग एमएलए सिंग अदुना महाना वार्निंग पिरमी करिगुम मसिगी वीडियो असि पब्लिक ता थादोक कितारगदि नखोइबु लंबी लमा खांदा मयाम थत्तुना नफिनरो मुंदुना नातै चादब मोंदा फुबिखरनी सोहरी सत्यप्रियाना महाकी मनाउनुपी दुबु उनबा हॉस्पिटल दा लाप मतमदि सत्यप्रियागी मनाउनुपी जानवी अदु जयदेवना फारदुना किडनैप तौखी
सत्यप्रियाना कनाना फारिनो खंगदुना जेदेवदा फोन तौरक्तुना जानवी कायदा लई हायदुना हंगखी जेना हरखी नंगी एमएलए चामा अमसुंग नंगी नयाबगी मनाक्ता लेबे एमएलए निफुदो पुल्लदुना आइबु सीएम ने हाने लौथोलु नत्रगदी नंगी ननावनुपी से हाटकनी करिगुम लौथोगदी ननावनुपी से पुंग अमगी मतुंगदा नंगी ननाक्ता थारक्के हरखी मफमदुदा अब्दुल सुलेरमी अदुगा मसिगी थबासे पैसागी खक्ता नत्रे अखोगी कंसाइनमेंट अदु मांगखिबा नुमित अदुदा मसक खंगदबा मिसामना लुकासता फोन तौरक्तुना महाकी स्टेट असिदा मिथ थकलगा येंकनु हादुना वार्निंग पिरक्खिबनी मरम अदुना मसी पर्सनल ओइबगिनी अखोइना मसिदा यावरिबसे हादुना हरई अखोगी थबक्ता येलिबसे कनानो हाबसे महाक मसामना उबा पामी मरम अदुना लुकास मफम असिदा लाकनी हादुना हरई सत्यप्रियाना महाकी मबुंगदा फोन तौरदुना वाफमसिंग असि लोइना तममी लुकास लाक्तुना पार्टी तौदुना लेरिबा मफम अदुदा फिजिक्स पु माइथीबा पीबा ngamba सलमान खान हाबिदी मंसूर भाई लाक्तुना मफम अदुदा लेरिबा मीसिंग अदुबु महाना लोइना हाटखी अदुगा मफम अदुदा ब्रह्मासु लाखी अदुगा मखोइनी उनरदुना लुकास की केम मनुंगदा चंगखी लुकास की केम मनुंगदा चंगकपदैदी लुकास अमसुंग मखोइ मफम अमदा चेंचेंदुना थोंग लुचिंदुना लोटखी मफम अदुदा मंसूर भाईना थोंग अदु ब्लास्ट तौना चंगपा मतमददी अब्दुलना मंसूर भाई नंग सिगी मतांग असिदा यावरकनु मसिगी मतांग असिदी खितंग पर्सनल नि हादुना हरखी मंसूना हरे मसिगी मतांग असि आइगिसु पर्सनली फैमिली मैटर नि हादुना हरे कनानो हादुना हंगबा मतमदा नंगी नयाबा मंसूर आइगिसु याबा गॉड फादर की थबंगनी हादुना हरखी मफम अदुदा ब्रह्मा चंगपदा लुकासना ब्रह्माबु उबा मतमदा गॉड फादर लाए हादुना नोमैसिंग अदु मखादा लोइना थमनबगिदमक्ता हरे जयदेव हरे महाकननी नंगी थबक मयाम सिंह अदु लोइना मांगहलिबदो महाकपु हालो हादुना हारपा मतमदा महाकपु करमना हाथुरिबनो नंग महाकसे कनानो खंगबरा कनानो हादुना हंगबा मतमदा महागसे बॉस मयामगी बॉसनी अखोइ मयामगी गॉड फादर ने हादुना मिस्टर खुरेसी हादुना ब्रह्मागी मखोंगदा तुजखी खुरेसी हारिबसी फिल्म असिगी हौरपा मतमदा इंटरपोलना थीबा ngamde हाकिबा नुपादुनी मतौ अदु उबा मतमदा जेदी पुंगंगखी मंसूना हरे अखोई गॉड फादर की ममांग नंग से लान तारगदी नंग अखोइना लेमना थारो हादुना मंसूर भाई ने हरई जेदेवना नोग हरे अइदी हिजाबनी अइदी याम थुना माइथिरोय मरम अदुना सत्यप्रिया बु हानबुइदमक्ता अइने मी थाख्रबनी हादुना सत्यप्रिया की गाड़ी अदु एक्सीडेंट तौनबुइदमक्ता जेदेवना सिलमी अदुबु ब्रह्मा की मी सिंगना जेदेव की मी सिंग अदुबु लोइना हातोक्लदुना सत्यप्रिया की गाड़ी अदु एक्सीडेंट थोकपदगी कनखी महाकी मीने हादुना खंजरिबा मिसग अदु जयदेवदा ब्रह्मा की मीने हादुना हरपदगिदी जयदेव पुंगंगखी ब्रह्माना हरे नंग हौजिबाव हिंगलिबसे आइगी चनुपी खलगे हातबनी मंसूरना नोय पीदुना कापो हादुना हरे मदुदा ब्रह्माना हु यावबा इनहेलर अदु जयदेवदा पीदुना मसिदे फैमिली मैटरनिना मसुमना नंग सिजौ हादुना हरे जेसु उपाय लेतना इनहेलर अदु मयाद हापतुना कापतुना मफम अदुना महाक सिखी टीवी की पाउदा नारायण इंटरव्यू तब मतमदा जे कदाई चखगे हादुना हंगी मदुन नारायण महागसी ड्रग कारबार तब मीने से कोइना खंगपदगिदी महागसी एक्सपोज तौबनी अदुबु मसिगी पाउसी वाबा लाउरक्लबनिना महा इकायदुना लेबा असि थादोक्तुना चखरे हादुना पाउदा तममी सत्यप्रियाना महाकी मबुंगबु महाना सीएम ओहनबा पामदुना महाना पार्टी की ममांगदा ngang चेदु सेम सादुना लेरमी नोंगालतुना पार्टी की ममांगदा मीटिंग तौबा मतमदा सत्यप्रियाना अनाउंसमेंट अदु पाथोरक्पा मतमदा इरोय लोइबदा ब्रह्मा की ममिंग अदुगी महुता मसामकी ममिंग असि ब्रह्माना होंतोक्तुना सत्यप्रिया की ममिंग अदु हापतुना थममी माना इरिबसिंग अदु मथंग सुम पारक्पा मतमदा सोइदोखिदना महाकी ममिंग अदु पाथोखिबा मतमदा मयामना महाना सीएम ओइबसि यारे हादुना वाहै अदुदा यावरई सत्यप्रिया की वाहै अदु ताबा मतमदा पार्टी दा लेबा मीसिंग अदुना महाकी वाफम अदु लोइना सपोर्ट तौरमी सत्यप्रियाना मबुंगदा कपचरदुना फोन तौरई कलिनु नंगना तौरिबसिपो ब्रह्माना हरे नंगोंदा सरकार पाइबगी शक्ति यावे हाबसे अइना खंगी मरम अदुना अइना मसिगी फिरेबसे लौबनी तामु नंग याउदना करमनो हादुना हारप मतमदा नंगना बाबागी मंगलाना तो थुंगलु अदुगा लेपाकपु ngakselu अदुगा नंगबु ngakpa senbagi थौदांग असिना अइना लौगनी हादुना हरे सत्यप्रियाना हरे नंगबु सीएम ओहनबा पामसे नंगसा अइगी नाक्ता थमनिंगबगिनी नंगना लेबा मफम खुदिमक्ता मी खुदिमा दो यामना हराउगनी वाहिरु तावा मतमदा ब्रह्माना हाबदी खुरेशीना ऑल द बेस्ट हारमदना फोन अदु थमकी असुम तौदना ब्रह्मा अदु पेरिस लाखी अदुगा सोना कदना इंटरपोल की मीसिंग अदु वाई सनकी अदुगा लुकस तो पेरिस ता मखोगी ड्रग क्लोट क्या सिंग अदुगा मीटिंग अमा तौगनी मदुदा खोइना मखोइ पुन्ना फागनी हाइदुना हाइबा मतमदा लुकस असिदि सुमनदगी सत्रंगी खोंलाव अमगुमबनी पुमना मसिगी मास्टरमाइंड से खुरेशीन ओइबनी
ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯐꯠꯇꯕ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯌꯥꯗꯕ ꯃꯤꯅꯤ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯒꯣꯗ ꯐꯥꯗꯔ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯔꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ keep commenting and keep subscribing and liking like ꯌꯥꯝ ꯇꯥꯔꯒꯗꯤ ꯔꯤꯀꯃꯦꯟꯗꯦꯁꯟꯗꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯒ ꯅꯝꯕꯤꯌꯨ ꯊꯥꯒꯠꯆꯔꯤ